Matam nangi leptaba khongchetbu nungsi lepkho khamluba kanagi matikno una una chetkhiba yengning na lapkhiba hage sungamda punchange suyada maning tamna punchibu koiduna chetliba kari mingthol pigene laibuk phabini haisira miyot pi haina kausira pungdu yamna thengbadi oidri ai khudangi gari do hairap thangatuna yenglubada nungthilgi pung 3 di taramgadare aina gari do sum thauduna lakpana lambigi matai oirapna leramba cafe magi manakta gari do ningthina pak taramlaga leramliba cafe do changlaga ahangba mafam chaba ma yengduna ningthina phame waiter ama changlakbaduda ai table mathakta leiba menu do lokhatuna aina chaningbada lepliba waiter duda hairduna no tawsilale aina order tawgadoriba achapochingdo haiba loibaga waiter dusu aigi naktagi chatkre ai saze wai sangle haiba matagum sor asangba makhon tokladuna khudangda siriba garido amuk hairap semjele yambo kyam koirege ngaiba ai khonje du tamna hairap nongkhaladuna achamba minok ama nokladuna kuidri lakdangai ai khochina hairap chokri leiriba donda khut thiladuna len aphamo magi maming se magi ima babana nungshina langlen hana kobane adubu aina mabu nungshibashina mabu popa ima babadagi helabra khangtr nungshina kauriba langlen haiba mingau sifau kauthopada pamubo oibana len haina duma kauribane adubu asuk nungshiruba mahaksiga nungshi banthung yongam gadra haiba uhangsimadi hangdaba nate aigi lendo nokpasu taude sauningbasu mande adubu wahaidi amata haidana aiga mayoknana thariba chiarda hairap chingladuna phamthe saken kharadi lenchu aisu wahai amata hainada tumin leinabaduda aina chikpado tapna thugaidana kaidore lendo kaisu taude haibagum mangak to hairap lame adubu nondin nongkhalamde aduga karige una sairiba aigi wahangda kari khalabano khangde lendo ingonda satyeng khalaktuna kainu yamba maram leitradi unabasi yadraba ya ada nangdi maram leitradi unase pa haiganda baduda hangbane len ingonda second khara yenglaba matungda yamba aisanu shibra len hanglatliba wahangduda ai lenda tatu yengladuna le len atopa khonjel da amuka su hanglak kumu yambo nangai bu nungshibra tasena ngasidi ai nangya sengba makhangba pame nongma ta hanglaktriba wahangdu ngasi aigi lena itha thajadana hanglakbaduda ai khara dingjane hanjin hanglakbaduda anam kanbi aigi lengi matau khangladuna ai tapna khome nongshie aina aigi lenbu thamoisina nungshi nangbu nungsiba henmanbana nangi naming fau mapung phana kobada pamujari bane aigi pakhumda lendu phamlambadagi hawgatuna adudi ai kudangse paiduna aibu puduna chalo yambo ai khara ngakna kainule kaidunu aina nang puraga chatoise ai khangde nangna puringba mafam amada aibu puduna chalo ngasidi ai nangina tung ilage khantuna laklabane kainule nangina tause ai gyan taba ngamde nang kaidorage aigi wahaiduda lendo ingonda yamna pendana yingi ai lengi mataududa tasina kari tawgani haiba khangtre len se nangna hainangli se karino mayek sengo ai gyan taba ngamdreba lendo kemta khomde tumina ingonda yengduna le asum yenglambadagi lengi mitludagi marik chawraba pirangna sintharakpada obada ai angakpa haibadu oire len aingonda warauba man mongda hanglaklame yambo nang tasengna ibu puduna chatpa ngamlaroitra ai phamlambadagi fuk hawgatuna lengi kutangdu paiduna cafe dudagi chingthoraklame aina mabu sum chingduna purakpada ma karisu haidre mi khara takpa mafamduda aina pairiba lengi kutangada sat thadokduna len nang kaidoroge se
mayek sengo lendoi gi wahang du da marik chawroba thingatuna thamluba manba pirangda khazai thakta tapna sinthara e marum su khangdaba magi mitlu pirangda aigi khutsa sina tapna nanthokduna taithoklaba matungda aigi khutsina magi lengjomani ta tapna paibiduna se kaidorage nangna haining lebado mayek sengo nangna kapauba se yambong nungaite aigi khutsa sina nangi mitlu pirangse taithokpa phangjarabasu maram khangdaba oibana isata irala ma leijabagum khale aigi wahaiduda tatu yingduna leiramba lendo aingonda chena konchinduna hek launa kape yambo ai nangbu yam nungsiye ai nang yaudana hingba ngamluye ai yambong bu yam nungsiye ai yambong bu tatutuna chaningdiye aisu kabliba aigi lenbu ithangda chena konchinbe adubu aigi thamoidadi chaina ama bibagumdi tore karige aigi thanungdagi aigi lendo hek kaptuna yambo ai isagi apamba amata yaudana ima babana aibu luongbagini haiduna matam lepnaduna lerame aigi lengi wahaiduda kolambado sathadokduna nandi kari khaliba len mapido makut khutsaduna nanduna ti tholaga ai ngamla ai yambong na taba atopa lamlando amata punchi chupalen khiba ai ngamo ai ngamu e ai babuduna chalo yambo ai babuduna chalo ai iyaurake tawriba pirangado iyauraktana ba haiduna michi adum kaptuna khangle lendo amuk hik launa kaptuna ai babuduna chalo yambo ai yumdu ta chaningre aina yumdu ta chalo batarabade yambong ginakta laiba phangluye ai khutang je paiduna ai babuduna chalo ai gi len ke matawdo nangai tabadi phawi adubu uthokdana magi wahai singdugi pakhumdu tapna piba hawe len mama mapa oibagi aningba pamba thunganbase macha oibai khogi thawne aduna nangsu ima baba gi ningba thunganba ngamna bhotna ai tarakadobagi ngaiduna leiriba pirangdo ai gi khosasina satnanduna te tholaga nangi punchide nungai ai phabada oyo aina nangbu tasena nuksiba makta oiradi nang nako phauchiktana nungai na panduna laibak phabi oyo kole ai wai khara se haramduna mai leiduna khongkap ama ani thangba hobaga adudi ai gi nuksibadi kadai hanglaklibo wahangtuda ai thangnamba khongthangdo chap leptuna le len kapningbadu phajinduna khamai amok ai gi nuksibadi kadai no ai tarakke tawriba pirangdo taraktanaba ai gi kuchina maise amukta ta satnan tharaduna amuk ai gi lenda onchinduna asemba minok amannoktuna nange gi nuksibadi chumthang makhong tapham thabi mayum sapham dutani len wasi haiba loibaga ai gi miche atiyada hairap yengkhatuna kapningbadu khangi yakna saramba nuksana leitharakbagi nami bamalang harau jagoi sajaba matamda kanagi mafamda haraubagi nungaibagi inot pirasu aigi famdadi parloigi mairi oirare asiga chap manana oiramgadra aigi lengi mafamdasa aigi lendo kablibadu phajinba ngamche yamna pena kapladuna yaro yambo aigi nuksiba lenna kakbangba yaro kainanaba aina yabung nuksikiba natihe aigi lenna hairibado tarabasu tasinadana maise amuk laithokduna khongsi thangba hawi len aigi mangda chengkhalakduna aibu chatkiba yaroi haibagi matagum makutuna aigi lambida thingladuna yaro yambo nang chatkiba yaroi nangbu aina aigi nuksibagi thaurina chena punduna thamgani nang chatkiba yaroi he ai wai amata haide aigi lenda aigi mecha kuptana sum yengduna le lendo amuk hik launa kapleduna aibu chena konsilaklame yambo ai nangbu nungsiye yambo aibu lomsungbiyo ai nangga kaina bangamluye
ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯈꯣꯡꯗꯨꯅ ꯅꯦꯠꯁꯟꯗꯨꯅ ꯊꯝꯕꯤꯔꯝꯒꯅꯨ ꯌꯥꯝꯃꯣ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏꯌꯦ ꯑꯩꯒꯤ ꯂꯦꯟꯅ ꯑꯩꯉꯣꯟꯗ ꯀꯣꯜꯂꯗꯨꯅ ꯀꯞꯂꯤꯕꯗꯣ ꯑꯩ ꯃꯥꯕꯨ ꯍꯦꯟꯅ ꯀꯣꯟꯅꯤꯡꯕ ꯄꯣꯛꯂꯨꯗ꯭ꯔꯦ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯗꯨꯁꯨ ꯇꯩꯊꯣꯛꯀꯦ ꯈꯜꯂꯨꯗ꯭ꯔꯦ ꯋꯥꯈꯜꯗꯗꯤ ꯈꯜꯂꯦ ꯁꯤꯟꯊꯔꯁꯅꯨ ꯄꯤꯔꯥꯡꯁꯨ ꯃꯅꯤꯡ ꯇꯝꯅ ꯆꯥꯝꯊꯣꯛꯈ꯭ꯔꯁꯅꯨ ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯨ ꯑꯩꯒꯤ ꯂꯦꯟꯕꯨ ꯇꯞꯅ ꯏꯊꯥꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯄꯤꯗꯨꯅ ꯐꯔꯁꯦ ꯅꯪꯁꯨ ꯍꯟꯅꯕ ꯇꯧꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯑꯩꯒꯤ ꯋꯥꯍꯩꯗꯨꯗ ꯂꯦꯟꯗꯣ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯩꯕꯨ ꯋꯥꯔꯧꯕꯅ ꯊꯜꯂꯗꯨꯅ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯕꯣꯡ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯅ ꯃꯥꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯣꯡꯁꯤ ꯊꯥꯡꯗꯨꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ ꯑꯗꯨꯕꯨ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯉꯦ ꯀꯔꯤꯒꯤ ꯑꯗꯨ ꯅꯨꯡꯁꯤꯔꯒ ꯃꯤꯔꯥꯏꯗꯨꯅ ꯆꯠꯂꯤꯕ ꯑꯩꯅ ꯆꯠꯈꯤꯕꯗꯣ ꯑꯩꯒꯤ ꯂꯦꯟꯅ ꯀꯞꯇꯨꯅ ꯌꯦꯡꯂꯒ ꯌꯥꯝꯕꯣ ꯅꯪ ꯆꯠꯀꯤꯅꯣ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯗꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯌꯥꯝꯕꯣ ꯅꯪ ꯆꯠꯀꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤꯕꯁꯦ ꯅꯪꯒꯤꯅꯦ ꯌꯥꯝꯕꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯒꯤꯅꯦ ꯑꯩꯒꯤ ꯂꯦꯟꯅ ꯑꯉꯥꯎꯕꯤꯒꯨꯝ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯍꯧꯔꯤꯕꯗꯣ ꯑꯩ ꯇꯥꯔꯕꯁꯨ ꯇꯥꯁꯟꯅꯗ ꯑꯗꯨꯃꯛ ꯊꯃꯣꯏ ꯀꯟꯕ ꯃꯇꯧ ꯂꯧꯗꯨꯅ ꯈꯣꯡꯁꯤ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯅꯊꯩꯔꯛꯄꯒ ꯑꯩꯒꯤ ꯃꯤꯠꯂꯨꯗꯁꯨ ꯊꯣꯛꯂꯤꯕ ꯅꯨꯡꯁꯤ ꯏꯆꯥꯎꯗꯤ ꯎꯕꯤꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅꯗꯤ ꯁꯨꯞꯅꯗꯒꯤ ꯊꯃꯣꯏ ꯀꯟꯕ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯑꯃ ꯀꯔꯤꯒꯤꯅꯣ ꯄꯥꯊꯣꯛꯇ꯭ꯔꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯂꯦꯟꯅ ꯍꯪꯕꯤꯔꯛꯇ꯭ꯔꯦ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯋꯥꯍꯪꯁꯤ ꯑꯩꯒꯤ ꯂꯦꯟꯅ ꯍꯪꯂꯛꯇꯕꯁꯤꯅ ꯍꯦꯟꯅ ꯐꯔꯕꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯂꯦꯟꯅ ꯀꯔꯤ ꯇꯧꯍꯧꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯟꯗꯨꯅ ꯌꯦꯡꯂꯨꯗ꯭ꯔꯦ ꯑꯄꯨꯅꯕ ꯋꯥꯈꯜ ꯑꯃꯅ ꯂꯝꯖꯤꯡ ꯑꯣꯏꯗꯨꯅ ꯆꯤꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯦ ꯈꯣꯡꯁꯤꯅ ꯊꯥꯡꯕ ꯃꯥꯏꯀꯩꯗꯨꯗ ꯑꯣꯏꯔꯨꯕꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯇꯥꯍꯧꯕꯔ ꯅꯛꯅ ꯂꯥꯛꯄ ꯏꯟꯊꯣꯛꯂꯝꯂꯕꯁꯨ ꯊꯃꯣꯏꯁꯤꯅ ꯇꯥꯍꯧꯕꯅꯤ ꯅꯤꯡꯁꯤꯡ ꯃꯃꯤꯗꯤ ꯊꯃꯣꯏꯗ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯋꯦꯗꯔꯗꯨꯅ ꯄꯨꯔꯛꯇꯨꯅ ꯊꯝꯂꯛꯄꯗꯨꯗ ꯑꯩ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯦ ꯍꯥꯏꯕꯗꯣ ꯈꯪꯂꯛꯈꯤ ꯂꯩꯔꯨꯔꯤꯕ ꯋꯥꯈꯜꯗꯨꯒꯤ ꯏꯔꯩꯗ ꯑꯩ ꯃꯤꯠꯇꯒꯤ ꯄꯤꯁꯨ ꯇꯥꯔ ꯃꯥꯜꯂꯦ ꯈꯖꯥꯏꯊꯛꯇ ꯇꯞꯅ ꯆꯤꯟꯊꯗꯨꯅ ꯂꯩꯔꯝꯃꯦ ꯑꯩꯒꯤ ꯈꯨꯠꯁꯥꯅ ꯇꯞꯅ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯣ ꯅꯍꯥꯟꯗꯨꯅ ꯇꯩꯊꯣꯛꯆꯩ ꯑꯩ ꯑꯃꯨꯛ ꯀꯦꯐꯦꯗꯨꯗꯒꯤ ꯑꯀꯣꯏꯕꯗ ꯁꯨꯝ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯊꯣꯏꯅ ꯑꯍꯣꯡꯕꯗꯤ ꯎꯗ꯭ꯔꯦ ꯃꯍꯧꯁꯥ ꯂꯩꯔꯝꯕ ꯊꯝꯂꯝꯕ ꯄꯣꯠꯂꯝꯁꯤꯡ ꯉꯁꯤꯁꯨ ꯃꯐꯝ ꯑꯃꯠꯇ ꯍꯣꯡꯗ ꯂꯩꯔꯝꯂꯦ ꯊꯅꯝꯂꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯍꯣꯡꯗꯕꯒꯨꯝ ꯍꯧꯔꯛꯐꯝꯒ ꯂꯣꯏꯅꯅ ꯋꯥꯔꯩꯁꯤꯡꯁꯨ ꯄꯤꯔꯝꯕ ꯀꯦꯐꯦꯁꯤꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯨ ꯍꯣꯡꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯁꯤꯃꯗꯤ ꯈꯜꯂꯤ ꯅꯤꯂ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯨꯕꯗ ꯗꯣꯛꯇꯔ ꯂꯦꯝꯕꯗꯣ ꯑꯩꯉꯣꯟꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯗꯣꯛꯇꯔ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯣꯡ ꯍꯥꯗꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡꯒ ꯂꯣꯏꯅꯅ ꯆꯪꯂꯛꯇꯨꯅ ꯇꯥꯃꯣ ꯑꯩ ꯑꯃꯨꯛ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯂꯨꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕꯒꯤꯔ ꯅꯨꯡꯉꯥꯏꯕꯒꯤꯔ ꯑꯋꯥꯕꯒꯤꯔ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯍꯨꯜꯂꯛꯄꯒꯨꯝ ꯇꯧꯔꯦ ꯉꯁꯤꯁꯨ ꯍꯣꯡꯂꯝꯗ꯭ꯔꯦ ꯑꯗꯨꯉꯩꯒꯤ ꯐꯖꯕꯗꯣ ꯇꯟꯅꯧꯔꯕꯤ ꯃꯥꯏꯊꯣꯡꯒꯤ ꯃꯤꯁꯨꯝ ꯍꯩꯕꯤ ꯃꯤꯅꯣꯛꯇꯨꯒꯤ ꯃꯒꯨꯜ ꯍꯥꯞꯂꯤꯕ ꯃꯤꯁꯅꯥꯗꯨꯒꯤ ꯂꯩꯇꯦꯡ ꯑꯣꯏꯔꯤꯕ ꯑꯍꯦꯛꯄ ꯀꯖꯜ ꯈꯨꯠꯁꯦꯝꯒꯤ ꯃꯆꯨꯅ ꯉꯥꯡꯇꯛ ꯇꯥꯍꯜꯂꯤꯕ ꯇꯟꯅꯧꯔꯕꯤ ꯆꯤꯟꯕꯥꯜ ꯑꯃꯗꯤ ꯆꯤꯟꯕꯥꯜꯗꯨꯒꯤ ꯃꯒꯨꯜ ꯍꯥꯞꯂꯤꯕ ꯁꯝꯕ꯭ꯔꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯦꯟꯗꯣ ꯐꯖꯕꯒꯤ ꯃꯊꯛꯇ ꯂꯝ ꯉꯥꯟꯅ ꯃꯄꯨꯡ ꯐꯥꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯔꯝꯕꯒꯨꯝꯁꯨ ꯇꯧꯔꯦ ꯆꯦꯡꯇꯛ ꯇꯧꯕꯤ ꯈ꯭ꯋꯥꯡꯗꯨꯗ ꯁꯩꯗꯥꯡꯂꯤꯕꯤ ꯊꯝꯕꯥꯜ ꯂꯩꯅꯥ ꯃꯆꯨꯒꯤ ꯐꯅꯦꯛ ꯐꯤꯒꯦ ꯂꯣꯏꯅꯅ ꯐꯅꯦꯛꯇꯨꯒꯤ ꯃꯒꯨꯟ ꯍꯥꯞꯂꯤꯕ ꯄꯥꯅ ꯁꯟꯗꯣꯛꯇꯨꯅ ꯏꯜꯂꯤꯕ ꯃꯨꯛꯁꯣꯔꯤ ꯃꯆꯨꯒꯤ ꯔꯥꯅꯤ ꯐꯤꯗꯨꯅ ꯉꯁꯤꯗꯤ ꯅꯤꯡꯊꯤꯔꯕꯤ ꯑꯩꯒꯤ ꯂꯦꯟꯒꯤ ꯁꯕꯥꯟꯗ ꯇꯥꯡꯖꯕꯝ ꯂꯧꯖꯔꯦ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯔꯤ ꯍꯥꯏꯅꯔꯕꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯃꯥꯡꯗ ꯑꯩꯒ ꯃꯥꯌꯣꯛꯅꯅ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯊꯔꯛꯇꯨꯅ ꯐꯝꯃꯤꯟꯅꯕ ꯌꯥꯏꯀꯣ ꯅꯤꯂꯥ ꯑꯩ ꯇꯞꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ ꯀꯥꯏꯗꯦ ꯗꯣꯛꯇꯔ ꯑꯩꯒꯤ ꯂꯦꯟꯗꯣ ꯆꯤꯌꯔꯗꯣ ꯍꯥꯏꯔꯞ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯕꯒ ꯅꯣꯡꯈꯠꯂꯛꯄꯗ ꯐꯝꯂꯝꯕꯗꯣ ꯑꯃꯨꯛ ꯁꯠ ꯂꯦꯞꯈꯠꯂꯝꯃꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯩꯕꯨ ꯎꯔꯨꯗ꯭ꯔꯕ ꯃꯥꯜꯂꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯁꯨ ꯍꯟꯅꯐꯥꯎ ꯌꯦꯡꯂꯛꯇꯕꯅꯤ ꯃꯥꯅ ꯈꯪꯍꯧ ꯍꯧꯒꯠꯄꯗꯨꯅ ꯗꯣꯛꯇꯔ ꯂꯦꯝꯕꯅ ꯀꯩꯗꯧꯔꯒꯦ ꯂꯦꯟꯗꯣ ꯑꯃꯨꯛ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ
tapna phamte adubu magi meeting dudi aingonda sum thambagumdi tawri Dr. Lembana maboy ngonda saktaklami magi loina bini haiduna ehakki matungda Dr. Lembado aingonda tapna wari sab haure nangdi nasa kasu tawdrigo aina mo tawdri Dr. Lembana guli di janglaina chariko chari Dr. tanjaduda aigi phone gi ring khenglakpaduda ai tan chare khanduna Dr. adudi ngak pambiyago ai kitang thore kaide danila ai sat haugatuna aina order toramba achapoto sadana bill to piramaga thole aina tholakpagi lambi tuda ai isana isada wahang amade hangbagum tawje matam amada aigi lena ifamda thamlamba nushibada ngasi Dr. Lembada yawna thamlamgatra ai wakal du khanna sum chalingai yambo gaurakliba khonjel duda ai mai sairap le tholuduni yangloi aigi lendo aigi nangta chenbai chatbai tawduna laklibado bada ai karino haiba khanduna chalibado chaplepe lendo aigi na gyausilaklabada yambungi soda hoba male tamoso phone wari sana hobududa ai hoina lakchabani aigi khongraugi pocket mapada khuchina pop thaduna yenglaba matungda oh thank you ai wai se ka gaiduna lendagi sodu lauduna mai leiduna chatke tawbaga wai tu ka gainingbra atopo haidi amata hainingdabra ai asemba minok amaga loinana hairubagi kanaba leitaba haidi haidabana phabane pare nang swalo nangi laiba phaba mana nangbu ngairamlane aigi watuda lendo peri tawraduna yambo nangna buk yamna phatte nangna I thamoibu thajaba ngamkhide natra ai kari sukhomde mana ngangluda tare lendo mu makha taraklame aine yambongbu asuk nungsiraga yambong nade aigi thamoibu thajaba ngamlamche yambongi nuksibigi laiman ma khakna choduna lehoraba thamoi sidi haikini nang dabog yam phatte aigi lengi wahaiduda ai khangle madude Dr. Lembana aise blood cancer patient haibase aigi lengi mafamda haidokle haiba matam koina haiba ngamdaduna lakba arot pawa phamama ngasi Dr. Lembana khangale khanbada ai isada karino khangdaba nangaiba made phawrare aigi lenda tatu yengladuna piroinaba minok amandoklame minoksina magi wai khudenge paukhumni haibago ai maisi leithokduna ngasi chuma usagum thauna leitaba oiduna mabu hanna yenglamdana aigi gari khamduna thanglamba dumda khongse tapna thangduna chale ningsingba nangna punchibu awabagi ipakta hanchin chingthaduna khangge khanna khangkrabra thamoida bethange khaliba nangi kari tongjabano ai ngasidi magi meeting dagi nathaiba mikupda amak kapningba phawrutre hainaruba tawda haunaruba tawda tamle chinbalda minokama mamal yamba tang nokpa minokama adubu nokliba minoksige wahan thokte nokliba aitana khangane wahang amadi hanglari kayam koina ngamgani nokliba minoksige mapoi jabai hakna punchi sine ya changlabada ngai ki gadra naken thage upalna yening thamatam ngai bagum punchi gi nongalam dai dubu mayol kanglaba aina